ꯑꯍꯥꯟꯕꯗ ꯃꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯄꯨꯝ ꯑꯣꯏꯅ ꯌꯦꯡꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯈꯔ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯍꯟꯊꯔꯛꯂꯦ ꯑꯥꯔꯃꯤ ꯆꯤꯐ DGAR Lead General Vikas Lakhira amasung Major General Rafrup Singh na Chief Minister and Biren unadana thokliba irang asigi matangda khanakre RIMS da anauba radiotherapy equipment sing lab dana install toropa asana cancer layeng bada achoba mateng ama piba ngamlagani Director RIMS Irang asina maram oiraka Manipur gi nahasing politics ka khongdaba hengalakle haina Mahesha thonau jimna phongdokre Lucy Priya Kangu jamna lawriba thodang singbu sakhangbo oina National Youth Day Award English sing ani kun manga piduna ikai kumna bo utkre Amadi Kwatada Leriba Sericulture Training Center ase chaliba chahi English singani kun manga asidagi session hauragani haina kwatagi CSO singnau wakalakle Kurumjari Mami TV na sanuk chariba prime time news meeting tabiri bokhai pumna makpu RONIA ACHOM na taram nuk chari pau sanuk na bijari Yanada bathodok macha macha khara thokpa natana mapum moina yengbada Manipur gi irang security na control tawre masi government na security force singal loinana thawai yauna khonabagi mahaini haina Indian Army ke Chief General Upendra Dwivedi na photography mahak na hai Manipur yauna awang nompo ki law and orders ki fivang tapna fogalakle Manipur da thokliba singna basing asi maramna wangang laduna Indian Army ke Chief Asina hai aikoina lamdam asida mapum fana santi thamna wafadnare hanagi fibam da lakna ba tongan by NGO sing army veterans sing amadi community leaders sing ge role changi Indo-Myanmar border da lakhiba Indian Army ke chief asina mafum da leiramba official amadi atei miyoi sing da hai hauzik Myanmar da thokliba irang asina maram oiduna India ga lona ba border da thokhaning da ba thodok sing thokna dana ba mafum chaba point sing da security matik chana thamduna Area domination tawduna leire masida sunatana surveillance ki thabakta su hanadaki hengalakle mahagna makhatana hai hawkhiba chahi English singani kunmari da Indian Army na fangkhiba experience aduda yamfom oiraga masigi quick reaction team amadi quick response medical team sing upgrade tawnaba authority na lupa crore tarataret kaitharakre Indian Army na North East da santi thamnaba amadi miyam gi mateng pangnaba thabakya paikhatuna lakli Regards Northeast, overall situation in Northeast is gradually improving. In Manipur, synergized efforts of security forces and proactive government initiatives have brought situation under control. However, cyclic incidents of violence continue. शांति और सद्भाव स्थापित करने की दिशा में ठोस प्रयास जारी हैं. Various NGOs and our veterans too are reaching out to the community leaders to give effect to a kind of a reconciliation. Along Indo-Myanmar border, enhanced surveillance and domination is in place. That is to insulate from Chief Minister and Birenga IGAR South ki AVSMSMGGAR Lead General Vikas Lakhira amasung Senamental Major General Rafrup Singh ngarang Babu Parada laiba Chief Minister gi Secretary ta unaduna crisis thokliba state aseda Assam Rifle na law and orders maintain tawnabagi lokhatliba thabak thorum sing amasung border ga mari lenana paikhalakliba checksin thorang sing gi matangda khanakre social media da thagalakba post amada Chief Minister Nongthobam Biren Singh na hai Retired General Vikas Lahenka amasung Senamental Major General Rafrup Singh unaduna unaba aduda state asigi hojik oiba crisis asida state asigi law and orders ngakpada mateng pangliba Assam Rifles singna santi raksa puraknaba lokhalakliba thabak thorum sing amadi Indo-Myanmar border da Assam Rifle na illegal immigration drug trafficking arms and
ammunition smuggling thingnaba section tharang yauna border fencing tawba Assam Rifles singna loriba thaudang singi matangda kupna khanaki hairi ngarang unakiba aduda Assam Rifle gi official sing aduna state asigi santi raksa ga mari lenana Assam Rifle gi maikaidagi paikhalakliba thabak thorum sing Assam Rifle na honaba yaba honagani haina Chief Minister da Lieutenant General Vikas Leheka amasung Sena Mandal Major General Rafrubna Thajaba Piramki hairi Regional Institute of Medical Science RIMS Imphal Department of Radiation Oncology da ngasi RIMS ki Director Professor G Sunil Kumar Sarmana Advanced Oiraba Radiotherapy Equipment ahum state of the art equipments Equinox 100 HDR Brachytherapy amasung conventional simulator nauna khinduna Sangaduna Medical Institution amasung Hospital oiraba RIMS da cancer layeng bada yamna kanaba ama piragani ngasi RIMS ki Department of Radiation Oncology da nauna radiotherapy equipment ahum sangabagi thaurum da RIMS ki Director Professor G Sunil Kumar Sarmana fondokibada Department of Radiation Oncology da Anova radiotherapy equipment sing lab dana install torokpa asina institution asina cancer lena layeng bada lamdam asida achoba mateng ama pibak ngamlagani haina fondoki mahagna hai saba loiraba gas pipeline supply system asina matam kuina dagi ngai deba patients sing da haktengnana access tawba ngamlagani aduga nauna sangari ba state of the art equipment Equinox 100 HDR Brachytherapy and conventional simulators that asigi oina ihan hana khinba cancer layeng bada yamna chawna kanaba equipment sing ni haiki mahagna hai masidagi hena sophisticated oiba cancer layeng bada sizinaba equipment comprehensive radiation oncology facility sing yawba LINSC amasung city simulator singi institution asida thamba semsaba loire haiba equipment sing asi leinabagi process sing tha asige manungda loishilagani haiki RIMS ki hauzik leiriba Tertiary Care Center Cancer Hospital asi bed chamaga yankai Cancer Hospital onthoktura Manipur gi khaknatana yumlonari state singda lakpa anaba sing layeng ba khudong chana ba honari adubu wari badi train human resource marang kaina leitaba asina thengnari ba problem sing asigi yenglaga medical amasung surgical oncologist singda in-house training program sing pangthok nabasu khanna honari haiki amaronda RIMS ki oina patients singi yengaga anoba prioritize oiba infrastructure maru oina lift sing amadi ram sing install taunaba sem saba haure haiki aduga AIMS Delhi ki centralized process ki makhada recruitment sing streamline taunaba honari staff singi darkar oiba maram RIMS da outsource manpower sing sizinare hauzik ki oina anoba post creation tauba asi araiba thabak nate adubu tungda tangai fadrabadi anoba post create tauduna recruitment tauba masana tabani haiki RIMS asi housing north east da anoba equipment sing galoinana cancer layeng bada noma gi maming leiba hengalakli haiki ngasigi thauram atuda deputy director administration RIMS Imphal principal College of Nursing HOD faculty members sing nursing officials sing staff amasung RIMS ki maheri sing na sarukya ki Manipura hauzik thokliba irang asige manung asida nahasingna politics haibasi karino haiba wakhalon janbagi mami uba fangle haina Republican Party of Indian Achawal gi National Secretary Maheshwar Thonau jamna fondokre wafom astinga si Republican Party of Indian Achawal gi wakhalonda thazaduna party asige youth wings da yawnaba changlaklaba tongan ba mafom kayadagi naha Chanirom Party asige kaishampatta leba party asige office da National Secretary Maheshwar Thonau jamna taramna okpaki thauramda fongdokhibani
ꯃꯍꯥꯛꯅ ꯍꯥꯏ ꯃꯇꯝ ꯑꯃ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯃꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯍꯥꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯈꯨꯗꯤꯡꯃꯛꯇꯁꯨ ꯐꯥꯎꯔꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯁꯛ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯂꯥꯛꯂꯤ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯈꯪꯂꯛꯇꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯊꯥꯖꯗꯨꯅ ꯉꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯌꯨꯠ ꯋꯤꯡꯁꯇ ꯁꯔꯨꯛ ꯌꯥꯅꯕ ꯆꯪꯂꯛꯄ ꯑꯁꯤ ꯍꯔꯥꯎꯕ ꯐꯥꯎꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯑꯃꯒꯤꯗꯃꯛ ꯂꯦꯞꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡꯗ ꯊꯝꯂꯒ ꯃꯍꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯁꯤꯡꯒꯤ ꯁꯄꯣꯔꯠ ꯐꯪꯂꯕꯅꯤna ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯆꯪꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯠ ꯋꯤꯡꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯩꯔꯥꯕ ꯌꯥꯎꯅ ꯑꯇꯩ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯅꯕ ꯆꯪꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯌꯨꯠ ꯑꯃꯅ ꯌꯨꯠ ꯑꯃꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯦ ꯆꯦꯜꯂꯤꯕ एनर्जी हाइतारे तौनिंग थबक मैम से आई फजन फाउजै सेंगना हारे महेश्वर इतोमदना तौब याबा थबक नते नहाना पॉलिटिक्स याबा यादे काय लेब्रो अस अदुदि नहागै हारमिसे पॉलिटिक्स आर वेरी डर्टी अखोइना नहाना चंगबा नुंगाइते का हाइनरमे अर हुजिति खर अंडरस्टैंड तब होराबने अखोइना चंगसी हाइनरबने हुजिति अखोइ मपानदगी लावबने यारोइदब खले एने याम तोइना हाइजबदो हुजि अखोइ इशूदि केनो मणिपुरी क्राइसिस सोल्व तौदो नत्रो मणिपुर प्रजा से हाना सोल्यूशन से इसागी इमुंग मई चाइङाइदुदा मीगी वरि तामा तम संगदे अखोइ हुजि ngarang New Delhi da Union Tribal Affairs Minister Jwal Oramna Lucy Priya Kangujamga malemgi amadi Bharat ki lauriba thodang asebu sakhangba oina National Youth Day Award Englishing ani kun manga piduna ikai khumnaba utkre Lucy Priya na angang oijarabasu maijai nupi amagi thaunaga loinana Manipur da santi puraknaba hotnariba thodang asi apenba po ihaina minister na fondokre Lucy Priya nasu Union Tribal Affairs Minister da Maitai bu ST list salhanduna thokliba lan asi thuna loisinaba hotnabiu haijaki amadi Minister nasu angamba thakta hotnagani haiduna Lucy Priya da thajaba piramki haide ngarang Bharat singba thuna pangthokiba Swami Vivekananda gi chamaga humfuniroi suba mapong numit palan ga mari lenana sinba National Youth Day gi mapum oiba thauram New Delhi gi Constitution Club of India da pangthoki हाइरिबा थौरम असेदा बीजेपी एमपी मनोज तिवारी अमदी अतै मसक नाइबा मियोय क्याना सरुक यादना पांगथोखी हाइरिबा थौरम असेदा तोंगान तोंगानबा स्टेट कयादगी लाकपा तोंगानबा हिरम कयादा थबक तौरिबा नाहा कुंथ्रादा यूनियन मिनिस्टर ज्वाल ओरमना लेमजनिंगाई ओइरबा मना अदु पिदुना इकाई खुमनबा उतखी एवार्ड फंखिबा सिंगे मनुंगदा नागालैंडगी गुइचेरिस इमनन ए जमी हदकी अनौबा World Chess Champion Gukesh Malem gi continent mangagi awang bachingdol da India gi firal paihan khibi Maharashtra dagi mountaineer Kamya Kartiskian Ladakh Baskeski Tinle Narvor nachingba masak nairaba kaya yauri Jal Oramna fongdokhibada Lucy Priya na lauriba thodang asi Malem gi bu oiro India gi bu oiro Manipur gi bu oiro इचम चंबा मियोय अमना हेक्ता तौबा ngamloidaba thodang amani makhoigumba angang amadi nahak kya tholakpana Bharat asing asede malemgi makokta laiba ngamlibani aikhoina makhoidagi tamjana fom kaya lairi Swami Vivekananda gi mina thina chairabasu saudaba achumba chatpa amadi Bharat pu malemgi thakta pukhatuna thamlamba ase Hindu mok ojarabasu aikhoi dharma khudimakna ngasidi ikai khumnadi asigumba nahasingna mahaki fibam ingadabani haina fondoki mahagna makhatana pankibada Lucy Priya na Manipur gi thokeba lan asida awaba taraba amadi relief camp ta leiriba angang kayada high teach medical college na chingbada tongan tongan ba medical gi hiram kayada scholarship piduna lemna mahai masing tamhanba asi ubada yamna nungai ba fawi aihagna union minister ama oirabasu madu hekta tawba ngamloi haina Union Tribal Affairs Minister Jwal Oramna Lucy Priya bu thagat ba phongdoki
Bisnupur district ki Kwata leiba Manipur gi amata ngairaba Sericulture Training Center asi chaliba chahi English ngani kun manga asidagi section hobiro haina Kwata leiba organization manga gi apunba JSC gi convener MJ Abdul Salam na fodorakli JSC asira sindana ngasi Kwata Bazar da Paumi Singa unaba amada Maitei Pangal Intellectual Forum MPIF All Maitei Pangal Youth Association AMPYA All Kwata Coordinating Committee Kwata AKYV or Ajuman Ishai Mushragi Organization Singi Luchingba Sinkayasu Yaukiba Aduda Mahagna Hai Lengak na Karba Chang Mulveri Amadi Uyung Pambi Tershar Singh Yathat Laga Anoba Structure Kaya Sadilakpa Amadi Atei Taurang Kaya Paikalakpa Asina Training Center Asi Mudkiba Yaba Ki Akiba Amadi Mitbai Bagi Fibam Dat Lady Mahagna Makata na hai haukiba chahi kumja English singani taramathoi taranithoi da nonglei nungshitna Institute asige Girls Hostel amade Office Building khara nungshitna humdokhibagdagi Training Center asida mahai tamba leptuna leirakhibani MJ Abdul Salam na hai Manipur da thoklibai irang asina maram oiraga Kwata ge Sericulture Farm asida relief camp oinaba lengakna sengbat sagat piduna IDPS sing leiriba asibo afaba khongthang amane hairaduna IDPS sing Laina Hojiki facility Sunabasu Lairabanina Jahi Asidagi Hona sections to Hobido Hiram Asida Marilena Department Amadichu Minister the Su Memorandum Amasu Pishil Lagani Karigomba JSina Taliba Wakat Asi Tabi Dragadi CSO Kayaga Kusam Naraga Kwachamiam na Kongjang Kaya Changsilagani Haiki Paumi Singh Unaba Aduda Jamait Ulema Bisnupur District ke President Maulana Islaludil Kwasmi Secretary MB Tarsir Ali AKYV OG President MBA Kalam AMPYA ge President Hafizuddin Amadi Atei Maru Eba Thomi Singh Su Sarukyaki Building construction mayam sajanba amadi training center sigi yamna darkar laiba All India ki amasung Manipur ki na yam tangba mulberry plant kablang chak pambi yanthat laga amadi tasar plant haibadi uyung pambi kakhat laga anova building construction tawjalakpana maram orakanda training center si mutkhibai abagi oithokpa yamna chawna leire hauji training center sida facility Haukiba Cheche Tara January English Singani Kun Mangada Nagamapal Fogage Sabam Laikai Deki Kaidem Nongdam Kangabam Chahi Kontra Apokpa KH Mangilan Singbotha Asigi Tarada Hairiba Miyoi Asana Infalgi Hotel Amada Room Waituna Leibi Roji Asengba Ming Natik Kaubi Nupi Amabu Ahing Chupa physically and mentally Ot Nairaba Matunda Rap Tobaki Maralda Makongda Kaptena Warakre Haina Aina Tinkraba Koireng na Luchingba Lalhaulob United National Liberation Front UNLF ke Secretary Public City Central Committee MSEC Hena Thadorakpat Gerald Amada Fondorakli Gerald Asina Hai Thodo Asige Matangda UNLF ke Special Task Force Daw Wakalakpadagi Thigalubada Thodo Adugi Asengba Achumbasing Adu Khanglaba Matungda Rapis Nongdam Kangambampo Makongda Nomaina Kaptana Jairak Pikibani Thodo Adu Tang Tarada Roji Chahi Kun Nipana Delhi Dagi Mayumda Thoglakpa Dagi Infalgi Hotel Amada Ka Waituna Laki Hotel Asida Nongdam Kangabam Sum Amanaba Kharaga Birthday Celebration Torabki Rojina Hotel Asida Matanta Laiba Amadi Hotel Asigi Staff Amadi Security Gi Akomba Fibam Asigi Kudong Jaba Lauduna Nongdam Kangambam Hairiba Miyoi Asina Rojigi Rumda Hotel Gi Staff Sadana Awat Apa Hangba Saraga Room Aduda Famlaga Lotion Ki Hairi Masigi Matungda Hotel Dagi Yu Kauduna Thaklaga Roji Busu Yu Pitak Naba Honaki Loinana Namduna Kudum Janaba Honaraki Maduda Rojina Yadaduna Ahing Chupa Muknaduna Laki Nongalamdai Matamda Nongdam Kangamamna Rojibu Fu Jaiduna Amadi Hatkani Haina Kihalaga Namduna Rap Tobiki Haribawa Fom Ase Victim Oidibi Rojina Mangonda Namjan Namtek Pikiba Thodo Asigi Mayek Sengna Pidiba Wafom Asida Nongdam Kangabam Hariba Misak Asinasu Masagi Maral Yajari Asuna UNLF ke Special Task Force Asina Kubna Thigalaba Matunda Thodo Asi Achumbani Kangba Ngamki Hairi Aduga Nongdam Kangambam Hairiba Miyoi Asina Mahak Masagi Asoiba Asi Kangjare
ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛꯁꯤꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯚꯤꯛꯇꯤꯝ ꯔꯣꯖꯤꯗ ꯀꯞꯇꯨꯅ ꯑꯃꯗꯤ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤ ꯃꯁꯤꯗ ꯔꯣꯖꯤꯅꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗꯝ ꯀꯥꯡꯉꯝꯕꯝꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯡꯗ ꯀꯥꯞꯇꯨꯅ ꯋꯥꯔꯛꯅꯕ ꯋꯥꯔꯦꯞ ꯇꯧꯗꯨꯅ ꯆꯩꯔꯥꯛ ꯑꯁꯤꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯨ ꯁꯣꯟꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯇꯨꯍꯠ ꯅꯩꯍꯠꯄꯤꯕ ꯑꯃꯗꯤ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯄꯨꯝꯊꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯅꯕ UNLF के परिंग नाइना चथैरक्लिबा खोंजंग असिदा मियामना सौगत्पियु हाइना चेरोल असिना फोंदोरक्ली थोइदो हेंदोक्ता ममा मपासिंगना मचासिंगबो फजना चायोक नायोकपियु मचा सिंगना खुनाइगी मांगनबा फत्तबा लिचत चलकपदा चुमथोकपियु लोट सिंदुना थंबिगनु होटल लॉट अमसुंग रेंट हाउस सिंगदा स्टाफ मटिक चाना थंबिदुना सिक्योरिटी कांगलोन चेट नंगाकपियु मरा लेबा सिंगदी मटिक चाबा चेराक सोइदना पिरकनी हाइना चेरोल असिना फोंदोरक्ले हयेंग जनवरी 13 दा मणिपुर लेलिबा तोंगान तोंगानबा ड्राइवर्स सिंगे एसोसिएशन सिंगना सेंदना ड्राइवर्स डे गी थौरम मफम कयादा पांगथोकदौरी मणिपुर ड्राइवर्स एसोसिएशन हाईवे ट्रक ऑनर ऑर्गेनाइजेशन सेनापति डिस्ट्रिक्ट ट्रक ड्राइवर्स यूनियन सेनापति डिस्ट्रिक्ट ट्रक ऑनर एसोसिएशन अमदी ऑल मणिपुर गोरखा ट्रक ड्राइवर एंड ऑनर एसोसिएशन ना पुन्ना सिंदना 53 सुबा ड्राइवर डे इंग लिसिंगनी कुनमंगा हयेंग मेजर खुलद लेबा मणिपुर प्रेस क्लब की लोकटा खुलदा पांगथोकनी हाइरी थौरम अददा पी सनामनी रिचर IPS एस बहुपदन मैते प्रेसिडेंट मणिपुर ड्राइवर एसोसिएशन डॉक्टर दनबी लाइश्रम स्पेशल एक्टिविस्ट ngakpigani social activist W Samjai ex president Amju Daiko Sani president Senapati district truck owner association Sandy Loli president Senapati district truck driver union Amade Anil Khwasas president All Manipur Gorkha truck driver and owner association na athoiba mithunlen sing oigani hairi thorom adada laikhidraba drivers singi photo da miyamna leishu katpaga loinana Manipur drivers association na chahi asigi oina pangthokpa lamjel loi haina mingthonba journal ama release togani hairi Kamjong district ke Kastom Khulen subdivision ke manung chanalaiba Hombai Khulda Nauna Hangba Assam Rifle ki camp da tha asigi taramathoida khul adugi nupi amadi khunja singna thugai khraba matungda khul asigi akoibada Assam Rifle ki temporary camp sing hangdok khraba tungda mafum atuda hanagum normalcy hanjilakle haina khunja singna fondorakle Hombai Khul manakta Assam Rifle singna makoi ki temporary camp sing sajindana achat o तौबा खुंजा सिंगदा मरम लेतना डिटेन तौदुना हरासमेंट पीबा अमदि युमगी मई थानबा नत्रगा युम सानबा उ पुबा मतमदा फाजिन पुसिन तौरकपा नचिंगबा सिंगदा खुंजा सिंगना पामदबा थबक सिंग आसाम राइफल गे पर्सनल सिंगना चथरकपदगी नुमित खरनिगी ममांगदा खुंजा सिंगना मरी लेनबा ऑथोरिटी दा नौना टेम्पररी कैंप हांगलक्लिबा आसाम राइफल असे मफम अदुदगी लौथोपिनबा हाइजबदा ताबी दबदगी हौकिबा थांगजन नुमित की नुमित युंगबा मतुंगदा खुंजा सिंग हौनरु बलैतना थौलक्तुना मनाक नकपदा सारंबा असनाम राइफल की कैंप सिंग ngaiha ता AR गा मुकनरबा तुंगदा खुंजा सिंगना सिदोखिबनी कैंप सिंग सिदोखरबसु असम राइफल पर्सनल सिंग ngarang ayuk pung 12 ga meni kuntra rom taba fawba mafam aduda duty tawduna laiki tungda asam पर्सनल सिंग अदु मफम अदु थादोक्तुना चटखिबगा लोइनना हाइरिबा खुल असि हानगम नॉर्मल सिदा हंजिलखरे हाइरि अमरमदा पामदबा थौदोक सिंग थोक्तनबा तांगखुलगी CSO सिंग मरु ओइना तांगखुल नगा अवुंगवा लोंग TNAL तांगखुल कतमनाउ लोंग TKL तांगखुल कतमनाउ सेक्लोन TKSL अजय कतमनाउ लोंग AKL अमदि कोनसम खुलेन सब डिवीजन के CSO सिंगना Hombai Khulda Lautuna Khul Adugi Hojik Oidiba Fibam Sing Yengsinki Atopa Khunja Singi Pau Amana Fondorakpada Ngarang Ayu Urkhul District Som Side Leba
Tarasuba Assam Rifle ge headquarter ge DIG ka CSO single leader singa warista duna CSO ge leader singna Hongbai Khul manakta sariba Assam Rifle ge temporary camp sing lothok naba taksin kibaga loinena Hongbai Khul manakta deploy toriba Assam Rifle sing mafom adudage pot yolaga chatkibani hari banba yabadi haukiba thangja numita khunja singna khongjang changsilingai Punyar AC MLA Laisiu Kaising Thodok Thokfam aduda yaushilakduna AR personnel singda makoigi oiba tawfum thokpa khunja sing ngakpagi thabak tawnaba khanghankibaga lonana Forest Department na tawgadaba thabak sing AR singna tawriba karino haina AR official singda khanghankiba leikrabani Amaromda Thodok asiga mari lenana IGAR South ki PRO na thadoropa cherol amada hai tha asigi 13 da Hongbai Khulda leiba AR ge post ki team amana upuduna lakpada gari khara khamduna check tawbada mathau taba che chang yauramdabadagi gari sing adu detain tawki masigi matungda lamhen tu hen ba miyoi kayana detain tawriba gari sing adu thadokhinaba akanba moongda taksilaki miyam aduna violence ki thabak yausilakpadagi AR personnel singi maikaidagi matik chaba khongthang lakhatki AR ge senior official singna administration ga issue asigi warushin ama puraknaba khanari hari Ngarang nungthildagi hoduna matam kaktaba Yairipo Kaitel General Strike matam kharagi oina handokre Thaubal district ki Yairipo Kaitel amadi akoibada potche yonbagi thabak tawjariba miyamda tongan ba lup kayana puba thangba ngamnoidaba potlum sing haibidakliba asi handokpiyu haina Yairipo Kaitel da ngarang ayuktagi matam kaktaba General Strike tawkiba adu miyamgi awaba sing yenglaga matam kharagi oina hojik khudaktagi handokre ngasi nungthil Yairipo Kaitel da association gi oiba mifam ama pangthoklaba matungda General Strike ki khongjang adu handokna ba warep lokibani mifam adu gi matungda Soft Honor Welfare Association Yairipo Bajar ki secretary ke hai Suratna Paumi sing da hai Yairipo Kaitel amadi masigi akoibada potche yoliba dukan sing da tongan ba lup sing na puba thangba ngamnoidaba sel gi demand torokpa adubo handokpiyo haina ngarang tang tala nithoigi ayuktagi madam kaktaba General Strike tawramba adu Yairipo Kaitel singda bafam ni basing amadi passenger service tawriba winger auto aris amasung magic gari association ge thengnariba awaba sing adu yenglaga General Strike ase khudaktagi matam kharagi oina handokre adumak oiduna su Soft Honor Welfare Association Yairipo Bajarna hana thamkiba demand handokpiyo haiba asiri hongba laite Miyamna thamliba wafom sing asi handoktaba tarabadi makha tana amuk hana khongjang sing changsilagani haina fonoke khun ngakpa faba yaroi khun ngakpa hatba jenaba Manipur police matik chaba cherak pigidabani haina ngasi basikong panthoi ni apunba maira paibina sinduna basikong panthoi bi bajarda wakan mi fam amakpo fam dokre wakan mi fam aduda sarukya ki ba basikong panthoi bi apunba maira paibi spokesperson athokpam bimolana phongdorak pada English singani kunni thoigi me ahum ngakpigani English singani kul humdoi me ahum dagi tholakliba irang asida Manipur asibu kaiba yaroi haina khun ngakpa icha singna lanthengna lagli Hawjikna khun ngakpa icha singda onsinduna faba punba tawri asumna faba punba tawgadaba tarabadi kari maramgi damak irang asina horokpa ngalingai matamda leiriba state force singna laksinaba hotnabi jibano irang horokpa matamda khun ngakpa icha sing leiramdrabadi thoklabadi hawjik Manipur gi fibam kari oiramgani lan hawriba kuki narco terrorist singna ngaihak lektena maitei taba khulda afaba makhal kaya gi khulai paiduna Nongmei kapsilakpa bom thadarakpa matamdadi leiriba security force singna karistu tawba ngamde Maripak ki thawai khubakta haptana kuki singna landarakliba adudagi kannabagi dama khun ngakliba miyoi kaya fari
ꯐꯠꯇꯕ ꯅꯠꯇꯅ ꯇꯝꯊꯤꯕ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯩꯉꯥꯛꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯤ ꯐꯠꯇ꯭ꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨꯁꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯁꯂꯨꯡꯐꯝꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯔꯥꯜ ꯂꯩꯔꯕ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏ 3 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯑꯃꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯃꯔꯥꯜ ꯂꯩꯇꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯂꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ngasi wakad mifom aduda khun ngakpa hatpa phuba yaningde khun ngakpa faba yaningde khun ngakpa hatpa Manipur Police Commando sing cherak pigedabni haiba kholau kya lauki राष्ट्रीय समाज सेवक सिंह RSS खुनरापा मंडल के आंगांग सिंगी हैजबा सिंजबा सिंहबु पुकनिंग थौगतनबगी पांडमदा ngasi राष्ट्रीय बैगचंद्र स्किल डेवलपमेंट सेंटर ऑफ RVSDC हराव रौदा प्रतिभा प्रदर्शन टैलेंट हंट थौरम पांगथोखरे थौरम असिदा आंगांग सिंहना लेबाक निंगबा इसै खुलंग इसै अमदि खुनुंग इसै सकपा Saireng tiba paro poktak paba Manipuri classical amade folk dance na chingba haijaba event sing uttuna thorum adugi tiliba miyam gi pukning sing sinke thorum asida chief guest ki warol thamladna Manipur University ki Department of Dance and Music ki assistant professor Dr. Moirangthem Macha Charoi Kanbamna haiki thorum asibu aikhoina entertainment khaktang gi khallaga yenglagadi aranba oigani masidagi aikhoina tamsan haugadaba amadi khangjin haugadaba hotnagadabani tunggi nungaiba punsi ama oinaba aikhoi hotnaba kanba amadi thaksi khasik khangba chingi jagoi haibasi su education amani masida khangadaba yadraba tamsing leiri hakchangi fibam karamna lepkani khud kadaida thamgani maithongi expression karamna leigani khangdaba yade asida sunatana lam lam gi chanabi amadi isai adugi mayek aduna fongdok ningliba karino haiba khanglaga jagoi saba changi haina Dr. Charoi Kambam na fongdoki makhatana hena tamningba thawai yawba angang singbu pukning thogatpa oina masamakna lamjing lamtaktuna chahi asigi summer vacation matamda numit 10 gi sel lodana workshop ama tawningabadi apambasu Dr. Charoi Kambamna tilliba mifam aduda arpil tawramkhe thauram asigi thauram mapugi warol thamladuna Usham Nilachandra Singh assistant professor Nauram Birahari College na haiki RVSDC asina laikai khungang asigi yaifana ba thabak kaya tawduna lakle masi karigumba political party ki natte amade makhoiga mari leinade RVSDC asina leibak ki chawkhat naba thodang lawruba Central Agricultural University gumna sangsta kaya ga khusam naduna Maikai asongi khungang sing chawkhat naba thodang kaya loduna lakli piriba khudong chaba asiga loinana Maikai asongi khungang sing asi chawkhat pagi maikai da sangsin haurasi haina Nilachandrana miyamda appeal su tawkhe makha chatharak pada thoram asi saruk ama oina 2nd February English singani kunmanga da category mari khaidoktuna angang singi drawing competition amasu pangthoknaba thoram aduda paujelki ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯅ ꯌꯦꯡꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯗꯨ ꯅꯨꯡꯉꯥꯏꯅꯕ ꯈꯛꯇꯪꯒꯤꯅꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯔꯥꯟꯕꯁꯨ ꯂꯩꯒꯅꯤ ꯑꯦꯟꯇꯔꯇꯦꯟꯁꯤꯗ ꯅꯨꯡꯉꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯟꯇꯔꯇꯦꯟꯗꯨ ꯅꯠꯇꯕ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯦ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯅ ꯊꯝꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ hꯧꯖꯤꯛꯁꯤꯗꯩꯗ ꯍꯣꯠꯅꯕ ꯀꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯥꯏꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯅꯣꯏꯅ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯏꯕꯁꯦ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯊꯤꯒꯗꯧꯔꯤꯕꯅꯤꯅ ꯂꯥꯛꯏꯕꯁꯦ
सीसे लेबाकी सेवा होइबसु याय कमायना खुना लारिक तमिसे कइगिलेना खनि अदो खुना लारिक हाइसे थबक तौनाना बखतगी नतेबा मी अमागा अमागा तिनाबा हाइबदो मी अमागा अमागा नुसी जानाना हाइबदो अदुसु चंगिबा Bioresource Management for Prospect into Prosperity and SYYV gi matangda numit mangani chumna chathagadaba Management Development Program MDP ngasi Livelihood Business Incubation DIC Imphal Whiskey Training Holda Hodokre MSME Technology Center Imphal na Livelihood Business Incubator DIC Imphal Whiskey Kusam naduna chathagadaba MDP Hodokpagi Thorum Adada Manipur Lenga ki Trade Commerce and Industry ki Director Yumnam Robita Additional Director MD S Julat Khan OSD FBI DDO HOO Lakshmi Kanta Namairakpam NSIC Imphal Office ki Program Coordinator Chabungbam Subhas Chandra DIC Imphal West ki General Manager Ahebam Loken Amade MSME Technology Center Imphal ki Deputy Director Dr. Sinam Yoirei Tombana Presidium Member Singh Oiduna Sarukyaki Miyai Kuntra Henmana Sarukyadana Chathab Gadabai MDP Aduda Tungan Bak Akhang Ahei Kayana Hiram Kayada Resource Person Oiduna Wangangani Haide Ngasi Pangthokiba Hodopagi Thorum Aduga Mari Lenana Trade Commerce and Industry ki Director Yumnan Robitana Fondorakpada Pangthokadoriba MDP asida business amasu kamaina hogani amadi mai pakna changsingani haibadu takpi tambigani loinana financial literacy gi matangda su khanghanaba hotnagani Manipurda fangliba aromatic plants sing asidagi matau karamna kanaba lauthokani amadi masidagi business ama matau karamna haudokani haibadustu akhang ahei singna takpi tambigani haiki Makha taraduna hai Manipur ki district khudingmakta leiriba livelihood business incubator sing asidagi kanaba launabasu honashi haiba incubator sing asida oil extraction lemongrass extraction na chingba kaya ama leiri masidagi kanaba sing lauba ngamnaba nilakuthi da leiba MSME Technology Center Imphal da laktuna training lobiu loinana bank sing dagi kanaba laubasu center asida laktuna Tanaba Yagani Hainasu Fondoki. People's Action for National Democratic Movement Pandam Gitara Mangarak Suba Foundation Day January Tara Doida Pangtok Pagamari Linana Tembang Pikre Haukiba Chahigi May Apundagi Tokliba Irang Asina Maram Oidaga Hadaki Chahigi Oina Relief Camp Singda Luki Maikaidagi Angamba Tembang Karada Pinaba Mapum Oiba Taurum Oiki Relief Material Sing Kusin Nabagi Taurum Adada Pandam Gitomi Sing Irembam Siamo Vice President Brojan Sorachan Secretary General Niladra Jaching Subam Secretary IPR Yangkong Krishnadas Secretary HRD Kunjambam Achauba Secretary Office Affair Executive Member Sing Devachandra Sago Sam Wahembam Home Story Former Secretary General UCM Amadi Kontaujam Kumar Nachingba Sarukyaki Bibagi Saruk Amo Oina Mekola Gola Fire Secondary Relief Camp Tidim Road Leiba Haino Bog Relief Camp Leimram Higher Secondary School Camp Da Polam Singh Adu Yantroki Thoram Adada Pandam Gi President Yumnam Cha Dilip Kumar Na Haki Mayam Gi Maikaidigi Fanayam Na Mating Panglabasu Government Na Kaya Ama Pirabasu Relief Camp asada leiriba ima icha itil inaw singi apenba oidoi adum oinama Relief Camp asada leiriba singi awabada kharadang saruk yajaba oina chana thaknaba polam sing mateng pangbani haki Potloi amadi makeup ki matangda nomagi oina look and learn Potloi and makeup seminar ama hozai dat leiba Manipuri Sahichya Parishad ki holda pangthokre hozai dat leiba Mary Kobi miyoi amana mapum oina sinna pangthokpa seminar aduda Manipur dagi saknai rabi Potloi amadi makeup ki designer Jenny Khurai Rojia Miss Meghalaya Takhiba Rejia Arambam Su Sarukyaki
Participant Yankairona Sarukyakiba seminar Aduda guest oina Sarukyakiba Jani Kuraina Manipuri Mapalda Chauna Tariba Maite Singda Potloi Amadi Makeup Ki Matangda Kanganaba program Amasin Base Yamna Afaba Kongtang Amani Masina Mafom Asida Lady Bat Nubi Obi Singda Amadi Lohongagi Matangda Tangai Fadana Changliba Pologi Matangda Karada Oidabasu Kangan Bangam Legani Mafom Asida Lautuna Mahaki Akangba Kara Haiba Fangba Ase Yamna Nungai Haiki Tauram Adusin Kiba Merina Hozagi Mafom Asida Ahanba Oina Asigumba Seminar Amasinba Ase Masina Lamdam Asida Lady Ba Maite Nupi Singda Poloi Amade Makeup Ki Matangda Karada Oirbasu Kangba Ngamlagani Haina Mahagda Makataki Paugi Meraktana Atenma Break Amalominase Admission open. Smart preschool and daycare. Wangay Tarongzam Laikai, opposite Lai Lampa. Nugjuri ba angang singbu, afaba achumba lambida, lamsing bihorasi. Ngasi mag angang singbu, lem naming chansang biduna, angang singa akoy gi, leng drabanan oirasi. Ayuki pung mapan makaidigina, nungtilgi pung ahong fawba, angang singbu kup na sanazari. Angang singa maring tamna, chenchong duna sana jabu yarba, mafam da natana, arti oiba makal makakaya su tamjari. Lunan ba amadi angang singna pam na chazaba asapota natna healthy meal and snack fangbigani hena nungai jaribadi angang singbu haitui sintoba oinaba homework guidance music and movement attentive talking asna chimba makal makakaya thamjari ngasi mag mingchan sanbiu chaliba english sing aniga kun mga asigi January ta asida lapa admission ki oina fee lawzaroi hena akupa marol khambinaba pijariba contact number 8730869499 natraga 8974472712 IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamnika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagorbat Salam Lekai and Patsoi Part 4. Join us and feel the difference at Millennium School. Break ke matungda mayam butaram nokchari makhataba pawmu pizari Manipur ge hojik oiriba freedom aseda politics tawduna amaga khunadana leibagi matam nate TV discussion da lalong naina bagi thabak tokpiro haina icham ge hanagi president nongthombam
Rajendrona Fodokre, Wafom Asingasi Imphal Iski Kunrakpom that Leba Naurambira Hari College Ki Meherwe Singi Damakta Anova Classroom Block Ama Ngasi Sangabagi Pangtokiba Thorum Amada Nong Tombam Rajendrona Fodokibani Mahagna Makatana Hai Hojik Manipurgi Asuk Luraba Matam Aseda Congress BJP Haidana Magi platform Semnaduna Amaga Hunaduna Labagi Tabak Adu Tokpiro Maitay Ama Oina TV discussion da Yeknabada Kanghan ba Yadaba topic Mayam Ama Putoktuna Nainaduna Ladyba Asti Tobiganu Kanage Hairagasu Manunda Kanabiu TV discussion da Lalong Loina Putoktuna Nainaba Asina Yeknaba Singna Kudung Jabat Laugadabagi Ngaiduna Lady Asuk Luraba Tanja Asida Magi platform Senaduna Bot Kamaina Kahogani Haidana Kanadana Labana Manipur Kanba Ngamloi Party Haiba Tamdana Amata Oina Punsilaga Wakal Jungsinadana Yeknaba Singdagi Manipur Asikaramna Kansige Haiba Adu Nainabiu Haina Funuki Ngasigi Tauram Adada Ichamgi former President Nongtomba Rajendro Boina Atoiba Mingtunglet Naurem Birahari College Kundrakpongi Principal in charge Dr. Irom Kunjabati Devina Tauram Mapu Amadi GBNBC के चेयरमैन नौरम जोतिन मैदे खुंड्राकपम जिला परिषद के मेंबर उसम इंद्र कुमार ना अखनाबा मिथुनन ओइना सरुक्या की आइगे डिजाइन का साउंड बदो मोय यानी नैने रबने ओ डिजाइन से बोय न करनो त नंग द के से मोय नि नैने बदु पुथोगा खुदो में थिलगा तापीरे बाइगी यंग बदुदा ओ अदुगी सिगी तंजा से योरागदी सोंगे अवांग माइगे द हेंग मोय खोइना मी मंगा दंग हालगदी बोय से हात ngमनि को से डिजाइन नि मतें पांग ए हाबने Mating na tabrani moy. Yare mamang ni soy kibido. Loy na kauthongnarsi, loy na thamasi. Ngasi di apullo. Amon na na biranu. Ai khang sarga nang ko mayam duna. Aga yenga ai na siga tori posi khodak moy ki poto yoguni na. Design ge soiba. Oja ko noti gi asoiba. Oja noti gi asoiba khodak to ma khoi gi na phong yogni na. Mami na urni na. Ai khoi karam ai adis paikhala ka da karam khong changsel ka da ma khoi je mai ki pi gu dong nang da ge se khoi TV channel nei na bi ma ya chi da nong thi gi nei na ga lai le ba ai khang ma ne ha ga kitang khand biyo khoi gi yang ba se ai gi na ka ga lai ri ne lum ga korda de la ga khoi bom tha da di na ti na dili de gi la ga Haukiba Tang Mangadagi Jiribam District Asige Ningsing Kulda Leriba 50 Vedat Hospital Asibo District Hospital gi thakta pukhat piu haidana ngasi fawba lengakta taknaduna lakli amasung Hospital asida Dr. Matik Chana leitaba Operation Theater amadi ICU fazana thambidabana maram oidana ngasi tang tara humdoidagi lakliba tang tara taret fawba gi manungda demand sing ase pirakadabani haina Jiribamda Leriba District Hospital Monitoring Committee amadi atai Civil Society Organization CSO Sing Mera Paibi Sing na punna ngasi su kongjang makatana jangsin tray masigi matangda District Hospital Monitoring Committee ki member Fonjaubam Mentesori Devina Hai kibada ngasi tang tara humdoi January Englishingani kun manga haidiba numid asira aikoi Jiribamda Leriba District Hospital Monitoring Committee amadi atai Civil Society Organization CSO Sing Mera Paibi Sing na punna kongjang sangsiliba asi ngasi su chathari maramdi Aikoina taliba demand asing asi fawada pibidre Jiribam District asida kudong chadaba mayam ama hendokna mayam sing adu panludrabasu ana layengi maramda khwaidagi hena kudong chadaba mafamni maramdi amata ngairaba hospital asi Dr. Matik Chana laite aduga atai material su amata laite 50 bedded hospital ni hairabasu 50 bed su na laite Operation Theater laite ICU laite atai sumayam ama laite Pumnamang asi Head Office Health Department na yengsen from thoi aduga aikoina taliba demand asi aikoi khara asi khaktiki natte aikoin leiba local MLA na tabidrabada ngasi fawba kayam hangbidravasi karigino masi khangfam thoi tafam thoi aikoina hydrabasu aikoigi jiri ke masamak mihut amani jiri praja sing yaifa nabagi damakta karigi bot Awat apa asi yang fom thoi hariba demand asi Jiribam gi maitei praja khakteki nate leidiba ichil inau atai jati singsu asigumba demand asida khongjang asida saruk ya fom thoi makhoi su taragadi yamna thawai hakchang yauna khongjang asi changsilaga demand asi
tanminnasi darkar oi aduga changsu changsinbiro haina thamjari ngasi tang tara humdoi ni tang tara taret fawgi manungda kariumba ekhoi ki demand sing ase pibidaba tarabadi asidiki hena akan bakhongjang ama changsilagani haina paumi singda fondoki ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯀꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯇꯥꯕꯤꯗꯕ꯭ꯔꯥꯕ ꯀꯔꯤꯝꯇ ꯉꯁꯤꯐꯥꯎꯗ ꯀꯔꯤꯝꯇ ꯍꯪꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤꯗ ꯃꯥ ꯈꯪꯐꯝ ꯊꯣꯛꯏ ꯇꯥꯐꯝ ꯊꯣꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯁꯤ ꯑꯩꯈꯣꯏ ꯖꯨꯔꯤꯒꯤ ꯃꯥ ꯃꯁꯥꯃꯛ ꯖꯨꯔꯤꯒꯤ ꯃꯤꯍꯨꯠ ꯑꯃꯅꯤ ꯖꯨꯔꯤ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯤꯕ ꯄꯣꯠꯅꯤ ꯃꯥꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯃꯈꯣꯏꯁꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯆꯪꯁꯤꯜꯂꯒ ꯗꯤꯃꯥꯟ ꯑꯁꯤ ꯇꯥꯟꯃꯤꯟꯅꯕꯒꯤ ꯗꯔꯀꯥꯔꯗꯣ ꯑꯣꯏ ꯑꯗꯨꯒ ꯆꯪꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯈꯟꯖꯩ Observance of National Youth Day gi thauram kumbi Sandong Upper Primary School da ngarang pangtokre Network of Economic and Welfare Service News kumbi amadi Nehru Yuva Kendra Bisnupurna khusamna duna sinduna pangtokkiba thauram adada School adugi Headmaster Shu Oriba National Teachers Awardee Khangembam Indrakumar National Youth Awardee Khangembam Lila Chandra amadi atay maru oiba miyoi sing su sarupiaki Thauram adada naha yangkai mangarumna sarupyaduna Swami Vivekananda gi photo da leisu katki loinana luchingba asigi punsi warishu nainaki hairi Tripura da Manipuri kala Sanskriti chokhat hannaba amasung hinghannaba thambagi pandamda Manipuri Literary and Cultural Forum Tripura na sindana Jawaharlal Nehru Manipur Dance Academy amadi Manipur State Kala Academy Imphal ga kusamnaraga Argatala gi tarauda numitana mangani chumna chatharakpa Manipuri Nata Sankritan Workshop ngasi thauram amada loishinkhre Workshop loishinmagi thauramda JN Manipur Dance Academy gi Vice Chairman Longjang Joy Chandrana athoiba mingthunglen oiraga forum gi President and Bira Singh na thauram mapu oikhi Aduga Manipur State Kala Academy ge Secretary Sunanda Thokchom amasung Jawaharlal Nehru Dance Academy ge Director Bilaspur Khambamna ikai khumnaba mingthunglen sing oina sarukyaki Sahitya Academy Manipuri Board Member Khoisnam Birolana Mayambu Taramna Okpa Warol Fongdokladana Khunaida Poklabadi Siba Fawba Tangai Fadana Changliba Pung Isai Asi Tripura Maitai Khunai Hinghannaba thambada kala asisu hinghanba yamna tangai fade haiki Thauramda takpi tambibada achoba thaudang lobi khiba JN Dance Academy gi pungi guru Khetrimayum Kriti Cholom amadi isai gi guru Nomaithem Upendra amasung isai gi assistant oina yaukhiba Irengbom Gaurachan Singbu memento amadi lengyan tamdana forum gi maikaidigi ikai khumnaba utkhi Asida Kabi Khoisnam Mangol Siza Malina Khetri Vadabi Khoisnam Birola Khoibam Saiva Hizam Sarika amasung Ti Jugendrana Kala Sanskriti Marilena Saireng Singh Pathoki Thauramda Manipuri Nata Sanskritan Thaugal Tauna Uki Nongchup Tripura Sepa Hijala amasung Khawai District ki Maitai Khul Singh dagi Babok Masing Yamna Kritan Yengba Lagnaki Chaliba January tha asigi tang ahumdagi manga fawba Indoor Public School Indoor Madhya Pradesh da pangthokhiba 6 National Kwan Kido Championship Inglisingani kun manga da Manipur team represent tawrba miyoi singbo Kwan Kido Association Manipur na thagatpa fondurakle Manipur dagi sarupya ruba sanaroi sing adudi Khundumbam Yailand Sub Junior Girls Under 32 kg gold medal Jingsombam Laikhuram Senior Boys Under 83 kg gold medal Wahembam Najili Sub Junior Girls Under 33 kg silver medal Tekcham Ojit Kumar Sub Junior Boys Under 49 kg silver medal Thokchom Yoihenba Cadet Boys Under 52 kg full contact silver medal Thokchom Yaifaba Singh Pee Wee Under 22 kg full contact bronze medal
Ningthaujam Srinivas Singh Cadet Boys Under 52 kg Semi-Contact Bronze Medal, Chanam Sandralal Singh Cadet Boys Under 61 kg Full Contact Bronze Medal, Amadi Katrimayam Johnson Singh Senior Boys Under 73 kg Full Contact Bronze Ni Hari, Sanaroi Singh Asibu Pudana Chatluba Officer Singh Adode, Master Thokcham Tarun Kumar Maitei Team Coach, Laikpubam Momo Sarma Team Manager, Dr. Master Longcham Mangal Sana Maitei Chief D Mission, Dr. Master Chabung Bam Prem Chandra Singh, Cross 5 Master Takenlambam Sunindrom Maitei, Thokchom Ajit Singh Thongam, Tabung Maitei Master Sukham Koireng Maitei, Laikpubam Roma Devini, Pangthokiba Championship Asida Manipur Team Namai Paglakpada Association Ki Maitei Degi Thagat Perfunduki. Lakliba April ki tarik taramatoi degi tarahumdoi fauba Lodi Italy da pangthokadoriba second World Champion Kwan Kido for Children and Youth of Club English Singani Kun Mangagi damang Indian team sembada Kwan Kido Federal Indiana Manipur degi Kwam ki player taret khalakle Makoi Singh adudi Thokchom Yaifaba Kundumbam Yailen Tekchom Ojit Kumar Thokchom Yoihen Ningthaujam Srinivas Singh Chanam Sandrala Singh Amadi Wahembam Najilini Hari Loinana Championship Asi Chanaba Honabada Mateng Pangbira Kiba Singbo Association Ge Maike Degi Tawbimal Khangba Ulakle Amasung Matung Dasu Mateng Pangbiduna Iramdam Asigi Sanaroi Singbo Sagat Pibada Taibang Semba Mapuda Yaifaba Nungaiba Oihan Biu Haina Tony K. Manipur Olympic Association Handa Kuntranipan Suba Wushu National Camp da Sarupyanaba Coach Mari Amadi Manager Ani Khankiba Asi Marilenaba Authority na online register Tawdringai da Meteng Changbiu Haina Tungan ba district ki lakpa makok thongba posting na appeal tawrakle Ngasi Manipur Press Club ki Kaubru Holda Pangthokiba Paugi Mifam da Wafam Asi Fondokibani Paugi Mifam Aduda Sarukya Kiba District Sing Adude Imphal East District Wushu Association, Central Wushu Institute, Bisnupur District Wushu Association, Thaubal District Wushu Association के President Secretary Nachingba Sarupya के Bisnupur District Wushu Association के General Secretary Surjit Kontho Jamna Fondorakpada Course Amade Manager Khanba Haibasi Criteria Amagi Makhada Matik Jaba Khangedabani Matik Jaba Course Kaya Aman Lady Rotation 9 Chatana Khansi Haibani Adubu Laibak Thibadi Lautu Naraga Course Manager Khalakpa Asi Ngakpa Fawi District Kudingi Officials Singa Amata Khanaramba Taudana Handak Nauna Lona Khalak Leba Course Manager Asi Maternity Leave that Laikibasu Yauri Masida Natana Wushu Association of Manipur Asi Tugai Biu Mutat Naba Haidana Matak Thong Bada Che Tharamba Singsu Yauri Masi Laibak Thibani Asuna Aran Makaya Tauriba Asi Taudana Ba Khanabiu Online da register tawdringai da Marilenaba authorities singna medeng changpiu haiba wafam fondoke Haurebi Northern Star Club na Haurebi apunba FC ga kusamna dana senba mga suba Chandra Nadi Trophy English Ngani Kun Manga 9-man A-side state level village Open Football Tournament ngarang Haurebi Kangjebung Lampagda Hodokre Thauram Adada Lairen Lakpam Maipak Singh SE Rural Engineering Department Government of Manipur Laima Pokpam Ikendra Singh Assistant Professor Mayai Lambi College Government of Manipur and Jayanta Singh District Supply Officer CAF and PD Government of Manipur M. Okendrajit Singh Secretary Little Master English Higher Secondary School Samuro Amade K. H. Tomba Singh Senior Scientist Manipur Pollution Control Board Chief Guest President Amade Guest of Honor Oiki Tournament Asige Ahanba Hodokpada Haurebi Apunba FC ga Premika FC ga Sanake Mes Aduda Haurebi Apunba FC na Premika FC Bo Panjil Ani Sinoda Maitibabiki Aroy bada mori bapau umahana pizari
ꯃꯄꯨꯝ ꯑꯣꯏꯅ ꯌꯦꯡꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯈꯔ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯍꯟꯊꯔꯛꯂꯦ ꯑꯥꯔꯃꯤ ꯆꯤꯐ DGAR Lieutenant General Vikas Lakhera amasung Major General Rarof Singh na Chief Minister and Biren unadana thokliba irang asigi matangda khanakre RIMS da anauba radiotherapy equipment sing lab dana install torokpa sing asena layeng bada achouba mateng ama piba ngamlagani Director RIMS Irang asina maram oiraga Manipur gi naha sing politics da khongdaba hengalakle haina Maheshwar thonang jamna phondokre Lucy Priya Kangu jamna lauriba thaurang singbo sakhangba oina National Youth Day Award English singani kunmanga piduna ikai kumnaba utkre Amadi Kwatada Ladiba Sericulture Training Center ase chaliba chahi English singoni kunmanga asidagi section na hopiro haina Kwata gi CSO singna wakalakli Howziki wenadi Mami TV na sandok jaba prime time news matang asida lojeri me ambu kana na baya thangni jeri